Busta Manipur Thaba Yaroi Haibagi Wathok Loidringeida, Central Force na Loubukta Loumising Thabak Suba Thingle. Tha asigi kun Sirui Lili Festival hogdokpa numita paumi kangbu amana tongba MST gi Busta Manipur Thaba Yaroi haina Maha Regiment ki kangbu amana ayetpa thingba pibagi hogjik asi kokomi na pungni fugani pangi general strike tawba yauna maikai kaya dagi yaningdaba phongdoknaringai serak asida Bisnupur district ki thinungai high KYKL da Loumising na masagi lauphamda changduna lau suna bohonabada Central Force na thingba pibadagi Loumising lau suba yadana leire thogdok thokphumdagi phangba pauna hairibana haukiba chahi 2023 gi May 3 dagi thoglakhiba irang asina maram oidaga thinungai gi high KYKL mathakta leiriba mitai gi lauphamsing asi chahi ani henna kana amatana lau suba yadana leirakhibane masina maram oidaga Loumising chaningai thakningai leitabadagi awaba kaya mayokna duna leiribane adubu hogjik asi irang khara pharakpadagi Loumising na mafam aduda sangduna lau sunaba chahi asigi hogalakpadagi honaduna lakhibane mafam aduda sangduna lau unaba honabada mari lainaba authority dagi permission mathau tai haina Loumising na haukiba March thadagi permission tanaduna lakhibane loinana tongan bo warep kaya su lauduna lau unaba honaduna lakhe adubu ngasi fauba permission amata phangdre high KYKL asida leiriba mitai gi lauphamsing asiga thangnariba komgi lauphamsing de adumak tractor sizinaduna lau khoire matam koina masagi lauphamda changduna lau suba yanaba permission tanaduna laklabasu pidabadagi ngasi asi Loumising na tractor sing pusinduna lau khoiba haurakpada Central Force ki kangbuna permission yaudravadi lau uba yaroi haina athingba pikhe masina maram oiraga Loumising masagi lauphamda lau suba phangdre hiram asigi matangda mari leinaba authority na midyang changbiyu haire Kanglup ki iranga mari leinaba case sing trial chathanaba Churachandpur da special NIA gi court hangdokre haukiba chahi 2023 gi May 3 dagi thoglakhiba Kanglup ki irang asiga mari leinaba case sing gi trial thujinnaba Churachandpur gi district and session judge ki court ase NIA gi special court oina hangdokre Union Home Ministry na Manipur High Court ki Chief Justice ka tanarab matungda Churachandpur district ki session court ase NIA na investigation chathariba case sing gi trial sing asi chathanabagi damakta special NIA court ama oina hangdokhibane Central government na paikhalangliba khongthang ase handakta justice Soma Sekar na High Court of Manipur gi mapan suba Chief Justice oina wasak laukraba matungda ne hiram asiga mari lainana thokiba notification amana hairivana Special Court asigi jurisdiction asi Manipur pumba extend tawgane National Investigation Agency asi 34 of 2008 ki section taraga mathoi de piriba sakti gi matungin Central Government High Court of Manipur gi Chief Justice ka tanaraba matungda Churachandpur district ki district and session judge ki court asi ek asigi section taraga mathoi gi subsection clause 1 gi matungin NIA na sathava investigation asigi schedule offensing sing asi trial sathagadaba nei Churachandpur gi district and session judge ki court ase NIA gi special court oina mathau tawduna Manipur da thogliba irang asiga mari leinana NIA na satharive investigation sing asigi case sing asigi trial sathagane NIA na Churachandpur district session court ta paikhatpa case sing gi manungda mamang chahi 2024 gi December thada jiri bamda kuki laloba sing na nupi ahum amasung angang ahum yauna punna miyoi taruk hathiba adusu yaure hai riba case ase Union Home Ministry in laukhiba warep ki matungin na NIA da sinarakibane Kokomi na kaukiba pungni fuga nipan gi general strike makha chathare general strike manungda lakpa Central Force gi gari da ngasi su Manipur kanglaipak thajinduna chalanke ukrul da pangthokliba Siroi Lili Festival hogdokpagi paulong na basat khiba paumi singna tongba Manipur State Transport ki bus tagi Manipur haina thaba wahi muthalan khibagi mayokta Kokomi na kaukiba pungni fuga nipan gi general strike makha chathare general strike asina maram oiraga state asagi mahausa gi punsida chauna chaitheng pire Tha asigi kunda Gwaltabi da thokiba thogdok adugi matangda Governor in Council amade Governor Ajay Kumar Bhalana masana miyamda lale haigadabani amasung Chief Secretary Security Advisor amade DGP pungni fuga nipan gi manungda pham thadokadabani haiba demand tawduna General Strike ase haukiba tangkun mathoi gi ahing nongyai satharakhibane General Strike asina maram oiraga khwairambal kaithel yauna tampaki tongan mafam singda leiriba kaithel singda lalolitiki thabak leple Lambi da lanai gari khara natana interstate amade interdistrict passenger service tawriba gari sing senadre tampaki mafam singda leiba school college yauna lanai loisang sing thong hangnadre oil pump sing hangnakhi de lainga ki tongan ba office sing da employee sing lakpagi sang name le ban sagat pa sing na state asigi tongan ba lambi sing da thoroktuna lambi da lakpa miyam thingduna halanke tongan ba mafam sing da masing yam laba security force sing deploy tawduna pamda ba thogdok sing thoktana bagi damak akan ba section thawrang laukhtle chathari ba general strike asida Central Force na tongduna lakpa gari da ngarang dagi hauna
Manipur Kanglaipak Haiba Wahi Thaduna Thetpagi Khongthang ngasisu ngarangum army gi gari singda Manipur Kanglaipak Haiba Wahi Thaduna chalanke amaromda General strike chatharabasu ukrulda chathariba Siroi Lili Festival yengba chatpa sing amade emergency service ki wainade general strike asina komthokle kuki tara hat khibagi thodok lairoi daure tha asigi tara ga marida Indo Myanmar border gi Tengnopal district ki manung chanba New Samtal gi Myanmar ga lonaba border pillar number 62 mayada Assam Rifles na Myanmar gi military junta gi mathakta lan horiba PDO gi kadar tara hat khibagi thodok saukthorokpa yana leire thodok adu military junta gi mayokta lan horiba pro democracy movement gi ihau sangsiliba government exile oina leiriba national unity government ki maikaidagi yamna kanna yaningdaba phongdoktuna mihat adu inquiry tawgadabane laikhidraba kadar tara adu national unity government ki arm wing oiriba people's defense organization gi kangbu singne border ki chayanaba leiringaida Indiana border fencing khawagi thabak chathariba ase lepkadabani haina su khangalakre Gwaltabi kuki khulhaina onthoklambi mayokta RPI na RTI thakre ngallingai matamdagi mitai singna khundaduna laglaba Imphal East district ki manungsana leiba Gwaltabi kuki village haina onthoklambi matangda mari makhong khangnaba RPI athawale Manipur State Committee ki Vice President Sapam Kangleipalna applicant oiduna Lainga ki Tribal Affairs and Hills Department RTI ama tha asigi kunda thakre haire ngarang kaisampata leiba RPI athawale Manipur State Committee ki President suwairiba Maheswar Thongnawjam gi mayumda hiram asiga mari lainana pangthokpa paugi mifam amada Sapam Kangleipalna hai Gwaltabi hairiba si mitai gi khullama nei haukiba chahi 2023 gi May 3 dagi haurakliba irang asida lamlai esigi khulkayadi kuki singna landarakpagi manungchanna Gwaltabi da leiriba mitai gi yumsingsu mai thadokhiduna miwai kaya ama lanjena raktuna tongan ba relief camp singda changjafam lawduna leire asumna pungning nungsina amadi khudong chadaba kaya thengnaduna leiringai cherak asida mitai singna leiramba Gwaltabi kuki village haiduna puthorokpa asina Gwaltabi gi miyamda amuka henna langtakna halle haikhe mahakna hai hiram asigi matangda mamutana amadi mari makhong khangdoknaba lainga ki Department of Tribal Affairs and Hills ta RTI ama thaduna Gwaltabi kuki village haibase laingangna ayaba pikhrabara karigumba pithoklamlabade census amadi akupa marolna chingbasing adu PBU haina RTI aduda palle Gwaltabi ase Imphal East recognize tawduna kuina mitai singna leraglaba khullama nei mafam aduda leiriba kuki sing adude 1992 da thokhiba landa lanjelaktuna changjafam lawduna leirakhiba nei madugi mamangda Gwaltabi gi mafam singda kuki amata taramde adugumlaba refugee sing aduna Gwaltabi kuki village haiduna semgalakpa tarabade amuka hena charangna ba phibam amada lakloi hainingai leite maram aduna matau karamna Gwaltabi kuki village thoglaklibanو haibase lainga ki maikaidagi tangai fadana khangdaba yadraba ama oire maangna makha taraduna mamangda palamba laingak sing aduna atamnana phurup amana khul maming thonbada apamba mawongda thonbada matau karamna ayaba piramlibano amade haujik leiriba laingak asinasu hiram asida karisu yengsin bidrabra loinana lamlai esigi oiragliba MLA singnasu yengsin bidrabra haibase achobo wahang amane Gwaltabi kuki village haiba ama leiramliba ase legally thengnaduna semdokna bahonabagi saruk ama oina RTI thaba si haurakpani hairaduna Gwaltabi gi chilnaw singna thamoi kaiba kaya leirabasu makhoina tawriba asoiba aranba khudingmak thengnagani amasung pungning sonthaba tawdana pamato oina thengnaminase thakriba RTI aduna ahuba khongthang ama oiduna achumba phangdriba fawba changshingani haina su phongdokhe KYKL na thamoi sokna awaba phongdorokle KYKL gi miyam gi yawol lanmi gi patho private moirangthem nanau alias ngamba chahi kunthra ga mangana haukiba me taraga mapan ingthaukaba numit ki ayuk pung taraga mathoi taba matamda hauji kanglai Myanmar ngamkhai paringda yeknaba mayang lanmi amasung makhoi gi proxy force KNF biga gi apunba tengol ga kanglai yawoloi singi tengol ga soknariba lanfam gi front line amada mathau tawringaida yeknaba na kaplakpa sniper na panbadagi thawaina pontha pi khre pathau wasina laikhidaba ase kanglei yawol ihauge maruwaina KYKL gi menkhatpada waraga dauba awatpa ama oiraga nei laikhidraba athauba pathau asigi mafamda KYKL gi luploi pumnamagna yawol gi ikai khumnaba uchare loinana ang laikhidaba sina maram oiraga awa saitheng langliba imung manung amade marup mapang singi awabada KYKL na saruk yari haina KYKL gi Secretary Publicity and Research KI phabana thadorokpa cherola mana haire cherola sina makhata na hairibana pathau private moirangthem nanau alias ngamba Churachandpur district ki tuibongdagi laikhidraba moirangthem mani amasung moirangthem ongbi loidang ani gi macha manga gi manungda ikon kona phangjakhiba mapari ne
2023 की मे अहुमदगी हौना इंडिया गवर्नमेंट येलोमी मितैसिंगबु मुथनबगीदमक चथरिबा प्रॉक्सी वार असिगी अहुबा नुमित्ता चिनकुकी नार्को टेरोरिस्टसिंगना मिनुंगसी लेतना मयुम मकै मई थादोखिदुना चुराचानपुरदगी तांथोकपिरखिबा मियोय लिसिंग कया अदुगी मनुंगदा महाक्सु अमने तमथिरबा मंगदा फावबा थोकनी हाइना खनखिदबा प्रॉक्सी वार असिना महाक अमदी महाकी नुंगसिरबी लोइनबी खोंगजाय निंगोल अमसुंग मसासिंगा मिनुंगसी यावदना खाइदोंना विखे चुराचानपुर पोकबा अमसुंग चावरकपा ओइबना करिगिदमक्ता येलोमी मितैसिंगी मथक्ता चिनकुकी मितैसिंगना लांदारखिबनो मखोइगी पांदमसी करिनो अमसुंग करिगी मितैसिंगना मरमदमदा सैदांगबो ओइरिबनो हाइबना चिंगबा वाहंसिंग असिगी पाउखुम थीबदा लूना थोखिदे लान असि इंडियागी प्रॉक्सी वारने मसी इंडियाना मितैसिंगबु मुथनबगीदमक्ता मितैसिंगी मतिंग थुदेकनबा तौबा लानी हाइबसी मयेकसिंगना खंखे लोइनना प्रॉक्सी वार असि तौरबा चहिसा कया इनिंग इखा तमना मिपान तांगदना अमदे साउखना पांजरकपा कंगलै इफुरुमना ngasi इरमदमदा रिफ्यूजी ओइना हिंगबगी थाक यौरकलिबा असिगी मरमदे इंडियागी लोइलम ओइरुबगी महैने इफुरुपु खुदोंथीबा असिदगी कंदुना अइखोइगी तुंगी चारोल सुरोल सिंगी मराइबक्ता ngasiगी असिगुंबा खुदोंथीबा थोकदोक असि अमुगना थोकतनबगीदमक अमत्ता ngairaba लंबीदे लोइलम लैंगाकी योलिंग असि थदतपा खक्तनी हाइबसि खंगलखे मसिगी मथक्ता इंडियाना मितैसिंगबु मुथनबा होटनबदा तौरिबा मियोइबा खुनाइगी चाउखटपगी येमौनबा तमथिरबा मसुंग तुकचनिंगाय ओइरबा थवोंगसिंग असिबु मखै फंगना यानिंगदबा फोंदोखे पुमनमक असिना मरम ओइदुना पाथौ ngamba इसागी इफुरुपकी इकाई खुमनबा मसुंग नापलबु ngangnabagidamag इंडियागी मायोक्ता हौरिबा मांगख्रबा निंगतंबा अमुक हंजिनबगी यावोल इहौदा खोंगदानबगी वारेप लौखिबने पाथौ प्राइवेट नानाव हौखिबा 2024 की नवंबर थादा KYKL दा यावरक्तुना 2025 की अनिसुबा बैच की ट्रेनिंग फंखे यावोल लानमी अमा ओइबगी तंगाई फदना चंगबा महि मसिंग अमदे थक्सी खासीना चिंगबा तमसिलबा मतुंग चही असिगी मार्च था हौरकपदगी हौना मपुंग फाबा मियामगी यावोल लानमी अमा ओइना यावोलगी थौगाई पांगबा हौखे पाथौ ngamba मितैगी नाट अमसुंग सक्तमबु योखतुना थमनबा होनबदा अचौबा थौदांग लौरिबा इमुंग अमदगी हौरखिबा कल्चर तौरबा मियोय अमने महाक मपुंगनिंग सेटपा इंगतप्पा थक्सी खासी फजबा हाइबा इनबा अखांग कनबा अपेन पेनदा कया वाकत कनदबा थौना लैबा यावोल लानमी अमने महाकना सुबनगी था तरुकी यामना तेलबा मतम असिदा ममल नाइद्रबा यावोलगी थौदांग कया पांगलमखे महाकी इमा लैबाकीदमक्ता कथोकपा ngamba थौना लिंगजेल असिना कंगलै यावलोइसिंगना कंगलै इमागी खोंगदा थांगलिबा लोइलम लैंगाकी योलिंग थदतनबगी लांथेंगदा नहौनना थौनागी इनोट हापलगनी हाइरे